Ngasigi oiba tongan ba collection kara miyam de kudol tamzige nambol sabal lekaida embus toroktuna AR gi personal ani hard kre manga laikanari Manipur gi law and order gi pibam uchi da amuk hanjilabra governor na akan mam ong da condemn torokli asigumba violence ke thodok thon ba singbu pibam amata da yaba ngamloi amasong akan ba saitheng mayok nagani haina fongdor kre haibo phamasina ahan boy ne kudol tamzige May 2023 dagi lamentumen ba kuki jogi miyoising na makhogi terrorism khakta natna makhoiga lol chinjak amadi lining na chingba manaba mapa lebaki miyoi kharaga phawbo kusamna duna manipur dagi separate administration logani haiduna chathrakliba tamthiraba lana se hauzik president rule chalairakpadagi lakak tawrabasu chahi ani makai phazilaklaba phawbada waraisin purak chingai gi cherakta sakang dabasingna Assam Rifles ta embus toroktuna force asigi personal ani hatkre amasong manga so alamle haiba wafam asi thamjraga video asibu meng tabidi bapunamakpu taramna okchari loinana ikai kamna butchari tamthiraba lana sigi warisin puraknaba union lengak ki makeidagi home ministry na mangzil thana songthoraktuna paikhatpa yaba thabakseng paikhalakpaga iroinana langi thodoksen makatana thoroktabadagi manipurda ingtappa mahausa gi pibam hanjinba haurakle haina PR lengakpu luchingliba governor na fawwa miyamda Pongdoraklingai cherakta yamna thazadana chatharakiba imbus asidagidi state asigi law and order gi pibam uchida amuk hanjilabra haibagi wahang hangnarakle governor na luchinglakliba manipur lengak yauna state asida lana sigi damaktani haiduna deploy torakliba yamlaba central forcing yauna state forcing the khwaidagi ngakna tholamgadaba thodok ase ngasi nimodairam pung mangaga minute niputare lom tarakbada nambol PS ki manung chaliba tijim lambi paringi nambol kaichal gi thongdagina maibam lord pachingda leiba Japanese War Memorial anigi marakta leiba nambol sabal lekai gi mafam amada thokibani thodok asi thokpagi pau phangbaga panthadana thodok topam da pause amana changsulubada tengnarkibadi Manipur gi registration number oiramba olive green machu taiba 407 mini truck ama tijim lambi paringi lambi mayaida phairapna khamlaga leiramba tengnaki gari asi kuntragom doi suba Assam Rifles ki gari ni haiba khangbangamki Impal West District ki Pachogi mafam amada deploy tauba battalion asigi personal singi nimidangi sak thiluraga maibam ropaching da leiba makhogi camp tamna halakibani gari asida driver yauraga punna tongan ba rank ki personal nipal tongaki hairi adubu gari asina Impal dagi tidim lambi paring da laktuna mafam asi yausilakpada mamsilakpagi khudong saba lauraduna mangzauna na ngaiduna leiramba sakang da basingna khangaudana apaba makhalgi kuchu kulai sizinaduna imbus tarokibani hairi imbus Kiba sakang da basing aduna mini truck asigi driver yauna front seat ta tongba personal anida yan hana target thamduna nongmai kapsilaki aduga ikan kanadna truck asigi mamang thangba tayar anida su nongmai kapsilaktuna puncture ohelaga mapam adumaktada makatana thauba yadana leihan ki hairi adumakpu mamangi tayar animak puncture oirabasu driver aduna gari adu nambol L Sanoi College romta meter samri rom nampu da thauna bo honaram laba matungda gari dagi chongtharaga imbus adudagi nathaina bo honabada nongmai maruna panduna sokpani hairi gari asigi maninglom tagi innarakiba sakang dabasing adu gari macha ahumda lakibani makoina imbusa tharam laba matungda awang pangna main road ta thoraga chatki hairi matang asida panba yabadi thodok asigi pau hek tabaga changsilakiba Assam Rifles ki officer sing tijim lambi paringbu thodok thokpamda pung amarom achat awang sing tingduna thamlaga yengsin ki thodok thokpam dagi tongan ba nongmai gi empty case kunga manga rom recover tauki Taudawa sida laikidreba singde nayab sobedar Syam Gurung sahi yangkai ge nipan amasong rifleman Ranjit Kesap sahi kun ge nipani nayab ase Nepal dagini aduga rifleman asina Odisha dagini hairi soktuna leka nariba rifleman chingna Uttarakhand dagi warrant officer Subhasandra Apokpa Gundilan Sikkim dagi habildar BK Rai sahi yangkai ge nipan Apokpa Birjoy Impal iski kaibi khulentaki ningthau khongjam nongthon sahi nifuga nipan Apokpa N Ibomsa mini truck asigi driver Riba Assam gi Lakhipur dagi DJ Datta chahi kuntraga taruk apokpa Lakhiam Datta S Musian Tura amasung LP Sangma chahi nifuga taruk apokpa Waistastic Meghalaya gi S Munin Turani hairi makoi loinamak khong khut amasung nangalna chingbada nongmai maruna panbadagi sokpani makoi gi phibam sing kudong thibagi wangmada leiri hairi Taudawa sida soklaba personal singbu tawdok topam da leiramba miyamna mateng pangduna ahan bada nambol gisi achi da pukatuna ahan laying chataki masigi matungda makoi rims da amuk refer taraktuna makatana laying kibani rims da refer taraktuna lekanariba singbu
Chief Minister Oiramba Biren Lengaki Chief Secretary Amasong Police ki ADGP Amana Luchingba Official Singha Tengnana Laktuna Yingsilaki Adumoinamak Taudo Asibu Makoin Akanma Moongda Condemn Toba Natana Taudo Asigi Marile Naba Wapam Sing Amata Pamisingda Pongdo Lamkide Taudo Asi Mayok Nakiba mini truck Asida Tonglakiba Rifleman Amana Fongdorakpada Makoina Tonglakiba Gari MN01AA 6363 na Nambol Sabal Lekayo Silaklaga El Sanoy College ki Lamkai Romta Lakpada Gari Asigi Mamang Tangba Saruktagi Sakang the Bamioy Mari Mangana Apaba Makalgi Kulaising Paiduna Imbusto Ba Haurokibani Imbusa Sida Gari Asigi Mamang the Tongba Nayab Sobedar S Gurung Numay Maruna Panduna Todok Topamda Laikide Sakang the Basing Aduna Gari Asigi Mamang Tangba Tayar Anidasu Numay Kapsilaktuna Pangsar Orakpadagi Makata na Tauba Yadana Ladingagi Cherakta Makogi Gari Asigi Tungda Gari Machada Inarkiba Sakang the Bamioy Karanasu Makoy Tamna Numay Round Kulom Kapsilaki Haidi Taudo asi Tokraba Matungda Bisnupur District ki Police ki Makok Thongba Official Sing Yauna Assam Rifles ki Official Sing su Taudok Topamda Laktuna Yingsin ki Forensic Expert Sing su Taudok Topamda Laktuna Makoy ki Chatabam Tokpa Investigation Sing Chataki Imbusta Rong Kiba Miyoy Sing Aduna Taudok Topamdagi Nantoktuna Chat Kiba Lambi Sing Oigani Haina Chingnaba Mapam Sing the Sangsinduna Tiba Humbagi Tabak Chataki Adumoinamak Ngasini Midang Atengba Pawuda Taudok Asida Chenabani Haiba Miyoy Sing Paba Bagi Paula Kite, Loina Taudo Ase, Karambala Lulumna, Karigi Damak, Chatarambano Haibadusu, Pongdorakpa, Tengna Kidri, Taudo Asegi Matang the Ngasini Midang, Police Control Room Dagi, Torakpa Chirolamana Pongdorakbada, Taudo Ase, Tokrabamatunda, Ahen Security Forcing, Taudok Topamda, Changsen Kre, Loina Tiba Humbagi Tabak, Sataduna Chenaba Myosingi Kungul, Libagi Tabak Haukre, Security Force ki Mekai Dagi, Area Domination ki Tabaksu, District Lana Chatagani Haidi, Amaromda, Taudo Asibu Governor, AK Balana Kwaidagi, Akan Ongda Condemn Torokibaga Loinana Taudok Asida AR gi Thona Paba Lanmi Ani Masagi Matau Pangtok Lingaida Supreme Sacrifice Taukre Haina Pongdorakli Governor Secretary Tigi Tadurokpa Chirola Mada Taudok Asida Laikidraba Personal Anigi Mapamda Governor na Tamoi Sokna Awaba Pongdorokpaga Loinana Makoi gi Imung Manungi Awaba Dasu Saruk Yarakli Makoi Anina Laibak Asibu Ngak Senabagi Damak Thona Fana Katokpaga Loinana Matau Pangtoki Babusu Tagatpa Pongdoki Aduga Taudok Asida Soktuna Lekanariba Singsu Atuba Matamda Pakalakpa Oidasunu Haidi, Loinana Asigumba, Violence ki Taudo Asibu, Makal Amatada, Yasinaroi Hairaduna, Regional Sigi Ingtapa Amasung, Marachetpa, Pibambu Ngak Senabagi Damak, Kwaidagi Akan Mamaongda, Chatarakpa, Tabak Singi Chaiteng, Etek Taramliba, Musing Aduna, Soidana Mayok Nagani Haiba, Akan Bowapamsu, Pongdorokli, Taudo Asigi Matangda, ARG, IGAR South ki PRO na Torokpa, Chirolamadasu, Taudo Asibu Akan Mamaongda, Condemn Torokpaga Loinana, Imbusatarakiba, Mapamadu, Aspa Chanandaba, State Asigi Mapam ni Haina, Pongdorokpaga Loinana, Taudo Asida Chenabasing, Paganaba, Akan Mamaongda, Tibahumbagi Tabakseng, Chataba Hauri. Makasatarakpada, Nungtil Pausegi Chifongama Oiriba, Kanglaipaki Meradagi Lokacharaga Tamzage, Meiteilon Tapakumpiruba, Tankulama, Kuki Kulai Paibasing Tamtina Phurakhiba Adu, Pung Humbudani Togi Manungda, Marile Nabasingna, Sengdoknaba, Matam Thakre. Kuki Marolda Hanglakpa, Wangi Pokum Meiteilon the Piruba, Tankulama, Kuki Kulai Paibasing Tamtina Phurakhibabu, Makal Kanglatombi, Naga, Porama Masong, Tangkul Welfare Association Kanglatombi gi Mekaidagi Akan Mamaongda Yaningdaba Pongdoraktuna Pung Humbudrani Togi Manungda Marile Nabasingna Sengdoknaba Matam Thakre Taudo Ase Tha Asigi Haukiba Taratareki Nimidang Pung Tareka Mininipu Manga Rom Taba Matamda Modbungda Leiba Presidency College Gate Manakta Tokibani Kamjong District ki Chingsau Kundagi Hauzingna Kanglatombi da Leiba Kingson Kangsung Kauba Auto Driver Asina Numit Aduda Liangmai Nupi Ani Puduna Morbung Kaichelda Inchang Napi Lauba Chatki Maduda Kuki Kulai Paiba Amana Changsilaklaga Kuki Marolda Wanganglaki Adubu Kuki Marol Kangdabana Kangsungna Meiteilonda Kungki Madudagi Kuki Kulai Paiba Aduna Kangsungbu Tamtina Phurakpaga Loinana Kihan Kangalaki Bani Hairi Kuki Kulai Paiba Mioi Aduna Mahak Masamak Sudalaiba KNA gi member ni Hainasu Masak Taki Hairi Amaromda Taudo Adubu Makhan Kanglatombi Naga Poram Amasong Tangkul Welfare Association Kanglatombi gi Mekaidagi Akan Mamaongda Yaningdaba Pongdorakre Makhan Kanglatombi Naga Poram gi President Juris Abin Mai Amasong Tangkul Welfare Association gi Secretary Phangrei Sang Ningsen na Puna Kuyek Piduna Thadorakiba Chirol Amana Hai Kuki Kulai
पाइबा मियोइना चथरकिबा थोंग अदु तंखुल नागा मरु ओइना मखल कंगला तोंबीगी एरियादा लैरिबा नागा कम्युनिटीदा अतमनना सिंगनदुना सावनबनी असिगुम्बा मिचमदा खुद थाबाइबसे यासिनबा यारोइदबा अमनी मरम अदुना थौदोक अदुदा चेनबा मियोइ फादुना लोगी मतुंगिना थबक लखोटकदबनी चेनबा मियोइ अमसुंग मरि लेनबा लुमना थौदोक असुगी मतंगदा पुंग हुमुद्रानी थोइगी मतुंगदा अईबा ओइना पीदुना सेंगदोकदबनी करिगुम्बा सेंगदोक्तबा थोक्लबदी डेमोक्रेटिक ओइबा खोंजंगसिंग सांसिलगनी हाइरी मखा चथरकपदा समुद्र खोंबालगी मरुओइबा लंबिसिंग खुदुम चंचिननबा जुंता लानमीना अचौबा लंदासिंग चथबा हौख्रे म्यांमार जुंता लानमीना मोन स्टेट अमसुंग तनी थारी रिजन छमनालिबा यूनियन हाईवे नंबर 8 रेबेल ग्रुप सिंगदगी अमुक हन्ना लौसिननबा अचौबा लंदासिंग चथबा हौख्रे हाइरी म्यांमार जुंता लानमीना दवे अमसुंग कानपोक अमदी मालोवे माउंटेन अमसुंग माउलम यिनेगी मरक्ता लैबा मरुओइबा लंबी अनी अमुक हन्ना लौसिनबगी दमक लानमी लिसिंग अमगी मथक्ता चंगसिनबा हौख्रे हाइरी म्यांमार मिलिट्रीना कानपोक्तगी माउलम यिने फावबदा खुमांग सौसिनबा ngambगा लोइनना नुमित खुदिंगी मफमसिंग असिदा असिस्टेंट फाइटर सिंगा खुद थोकनरी हाइरी मौलम यिनेदा लैबा म्यांमार जुंटागी साउदर्न कमांड मेक्टा लैबा कोस्टल रीजन कमांड बेस दावेदा लैबा नंबर 8 मिलिट्री ऑपरेशन कमांड बेस अमसुंग मोरावेदी नेवल बेसतगी नेवल फोर्सिंगा लोइनना लोकल जुंटा बटालियन सिंगना कोस्टल हाईवे सिंग अमुक हन्ना खुदुम चंचिनबा ngamnaba थौरंग कया पैखटपा लेप्ट्री हाइरी रेजिस्टेंट फोर्सिंगना पोंगदोरकपा वरोलमदा ये टाउनशिप लैबा खुंगंग अहुमदा जुंता लानमी अमसुंग रेजिस्टेंट फोर्सिंग की मरक्ता चाउना खुदतोकनखिबगा लोइनना टाउनशिप अदु मिलिट्री जुंताना अमुक हन्ना पाइसिनख्रे हाइरी टाउनशिप अदु मखोइना पाइसिनबा ngamlabasु हाईवे की अयाम्बा सरुकसिंगदि रेजिस्टेंट फोर्सिंगना खुदुम चंचिनदुना लैदि हाइरी थाईलैंड गंगखै नकनना लैबा तेखीदसु हौकिबा अगस्त की मयाई थंगबा सरुक्तगी म्यांमार लानमी अमसुंग रेजिस्टेंट फोर्सिंग की मरक्ता चाउना खुदथोकनदुना दवित टाउनशिप लौसिननबा म्यांमार लानमीना अकनबा मओंगदा होनरी हाइरी आर्मी डिटेक्टर की हानगी कैप्टन जिनयोना म्यांमार लानमीना मोन स्टेट की यी अमसुंग तनिन थारी की येब्यू टाउनशिप सिंग था अमा खुदथोकनरबा मतुंगदा हाईवे सिंग असigi सरुक खरा अमुक अन्ना लौसिनबा ngamkhre हाइरी